Yên thơ ngang ơi. Ô, hꯧ지기도 아이디 합니? 아이디 합 같니? 근데 좀 할리제. 까리나라 너한테 내밀에 쇼라가 가시다. 남루로 타르가니 남주와 남주. 거기가 사고 남 기둥과 할래 해봐. Magtada may abong na magpuit kung ano krumjari do nga sise kay gi-vlog ko ito no Moirang sa pagi. moirang ka daw ba no Jagoy saba. jagoy ng bahay mo jagoy sa loktak ta jagoy sa ito nga ito yung ito sila siya hi ito sa siya oh adi yung kangkon yung yada ako ay moirang da ang hadi kay say na matiam sa lona chẳng có mình sao mà bằng giấy mà sao lúc ta ni thầy tha phong sirui ni sona phong sangai ni tang laba ngong yêu ni nung si ba ato di vlog sa makata na yung let's go tan chin bi ai chật tôi nọ mày ăn được cái đâu vậy nó? Jagoy nằm bài rồi. Cây jagoy sao tôi đó? Phát sinh hai rồi chân là cái nằm bài tôi. Ha. Lộc ta ni. Thầy tha phải sao lộc mà tên mà hay bring kìa. Lộc xe. Phát sinh cắn nó sao? Tôi rồi bà. Phải mà khá ta xí cả. Ta xí có được đấy. Sige, awal na kanona ha pineba. Wala ka. Sige sa ano kay na ha. Ako na, ako din mag lang. Sa review na video kay. Rahul hoida salhoba laine phajadra Dong chuthokibagi color je ko phajade lai chewa. Moira shampoo yausana color je maza. Yaure koi mai ma punchige ha ma da ha. Nei ba mai an singu. Mai ma ni na ma khoi. Khoi pop sai chang ma. Mayang. Pam lai bani ba. Adu mo je nam ya ra ha la. Nam ba ya. Nam mura je. Unung chang phom spawn phom yeng ta. Kana lo se ya. Hiểu không sao? Nang lại hậu đi ye, nang khang out ra ba. La kumala. yaure hojik nambam je ko yam thira matung da si se a kaino da ne relief camp manung changaga lerame ba ko moirang ge da ne do simpham je namani do ay angang gai dress lotion ba khochan ma myam loin tong nari ni ai so ngamba angang gai fruit loina mak fotana adai di phi semi ba copy ba main taw ni lo sal enam dore Yên thơ ngang ơi. Ô, hꯧ지기도 아이디 합니? 아이디 합 같니? nungaikhre choreography. Salam đi nữa. Nan chen bien nhá. Nốc lô. Tung ai bra. Am phá thô kre. Nan chen bi cái nào cái bi nó. Pam giờ ba. 여러분 만 아무 기도도. Khang khôi điệp tí. Khóc khôi chị. Tiếng ngồi.
ꯌꯥꯝ ꯐꯖꯅ ꯌꯦꯡꯊꯣꯛꯅꯤꯡꯉꯤꯔꯕ ꯗꯩ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯐꯝ ꯀꯣꯏꯂꯥꯁꯅꯒ ꯊꯥꯔꯝꯕ ꯃꯣꯏ ꯁꯥꯟꯅꯔꯝꯕ ꯃꯐꯝ ꯃꯥꯜꯂꯦ ꯑꯗꯨ ꯂꯩꯔꯝꯃꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯁꯦꯠ ꯇꯧꯔꯦ ꯅꯝꯅꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯨꯔꯤꯠ ꯐꯣꯠꯄ ꯈꯣꯠꯄꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯗ꯭ꯔꯦꯁ ꯅꯨꯡ ꯁꯦꯠꯅꯔꯤꯅꯤ ꯍꯧꯖꯤꯛ ꯐꯅꯦꯛ ꯁꯦꯠꯄ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯣ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯦ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯁꯦꯠꯂꯛꯄꯅꯤꯅ ꯑꯗꯣ ꯈꯇꯪꯗꯤ ꯂꯧꯔꯦ ꯃꯇꯝꯁꯦ ꯍꯥꯏꯇꯥꯔꯗꯤ ꯐꯣꯠꯄ ꯈꯣꯠꯄꯀꯣ ꯆꯥꯕ ꯆꯥꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯣ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀ ꯈꯔ ꯏꯪꯊꯔꯛꯄ ꯇꯥꯏꯃꯤꯡꯅꯦ ꯑꯩꯈꯣꯏꯅ ꯅꯝꯗꯣꯏꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯊꯣꯛꯄꯁꯦ ꯃꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯝꯃꯦ ꯄꯣꯛꯑꯦꯕ ꯂꯣꯏꯅꯃꯛ ꯑꯉꯥꯡꯒꯤ ꯃꯈꯣꯡꯒ ꯂꯣꯏꯅ ꯄꯣꯛꯑꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯈꯛꯇꯪ ꯆꯥꯏꯁꯜꯂ ꯁꯥꯟꯅꯕꯅ ꯉꯥꯡꯅꯔꯤ ꯑꯗꯣ ꯁꯤ ꯂꯝꯄꯥꯛꯁꯤꯅꯦ ꯑꯩꯈꯣꯏ ꯅꯝꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯗꯩ ꯃꯣꯏ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯑꯒ ꯌꯦꯡꯉꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯌꯦ ꯃꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯣꯛꯇꯥꯛ ꯏꯃꯥꯗ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯂꯥꯏ ꯈꯨꯔꯝꯍꯜꯂꯦ ꯃꯣꯏ ꯇꯔꯦꯠꯅꯦꯕ ꯍꯥ ꯃꯣꯏ ꯇꯔꯦꯠ ꯑꯗꯣ ꯑꯗꯨꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯗꯗꯥꯗꯨꯁꯨ ꯍꯥꯏꯐꯦꯠ ꯊꯣꯛꯄꯤꯔꯣ ꯀꯣꯏ ꯆꯦꯜꯂꯛꯀꯗꯣꯔꯦ ꯍꯧꯖꯤꯛ ꯋꯦꯗꯔꯁꯦ ꯊꯣꯡꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯦꯞꯄꯣ ꯁꯦ ꯈꯣꯡ ꯃꯃꯥꯡ ꯁꯦ ꯍꯧꯁꯤꯀꯣ ꯁꯦ ꯊꯥꯕꯤꯔꯣ ꯔꯦꯗꯤ ꯆꯕꯥ ꯁꯦ 이너지 ꯌꯥꯎꯁꯤꯀꯣ 노 미스나 खिदंग काखलो ꯑꯗꯒꯤꯅꯦꯕ ꯁꯨꯝ ꯍꯜꯂꯤꯁꯦ ꯀꯔꯤ ꯅꯪꯅ ꯅꯠꯇꯦ ꯃꯤꯅ ꯏꯁꯧ ꯂꯥꯡꯉꯤꯉꯩꯁꯤꯗ ꯅꯪꯅ ꯊꯥꯔꯛꯀꯅꯤ ꯅꯪꯁꯨ ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯂꯛꯄꯤꯗꯣ ꯋꯥꯈꯜꯂꯦ ꯍꯥꯏꯕ ꯁꯤꯗ ꯆꯦꯡ ꯈꯔ ꯂꯩꯕꯁꯦ ꯆꯥꯛ ꯊꯣꯡꯗꯣꯏ ꯄꯩꯁꯥ ꯊꯥꯔꯛꯀꯅꯤ ꯇꯧꯗꯦ ꯄꯩꯁꯥ ꯐꯪꯗꯕ ꯍꯧꯔꯁꯦ ꯃꯌꯥꯝꯗꯣ ꯋꯥꯅꯔꯛꯄꯒꯤ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯔꯦ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯋꯥꯕ꯭ꯔꯣ ꯍꯥꯏꯔꯤꯕ ꯏꯁꯥꯃꯛꯁꯨ ꯂꯣꯏꯔꯦ ꯂꯣꯁ ꯈꯣꯡ ꯃꯃꯥꯡꯗ ꯏꯁꯩ ꯁꯛꯎꯀꯣ ꯃꯤꯉꯣꯟꯗ ꯌꯦꯡꯒꯅꯨꯀꯣ ꯌꯥꯝ ꯀꯥꯈꯠꯂꯛꯀꯅꯣ ꯆꯨꯝꯃꯦ ꯌꯥꯝ ꯂꯥꯞꯊꯣꯛꯈꯤꯅꯣ ꯋꯥꯟ ꯇꯨ ꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯐꯝ ꯆꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯩꯕꯗꯣ ꯁꯣꯝꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯝꯗꯕꯗꯒꯤ ꯖꯒꯣꯏꯁꯨ ꯑꯃꯨꯛ ꯀꯥꯍꯟꯗꯣꯔꯦ ꯍꯧꯖꯤꯛ ꯂꯥꯁ ꯑꯣꯏꯅ
นั้นร้อยหรอ 야할라시 야할라시 거기 사발로 이렇게 막 이렇게 봐. 거기 봐. ลันเจนมีน่าโมมวยบาดาฮีตงเจนั่นยังไงตอรมดานามุกตงบดค่อยปลับตงนิงบกไก่เหล่านะจัดลิงเนี่ยให้ดีซีเจกันเนาะตัวเอ๋บอกว่าซีเจค่อยนงที่นงมังบสุตัวเอ๋ดูก็เวเดอร์เจยามพัดตะบกี้นงเลยนุชิดกุมบาลัยบกี้ฮีตงกันเนาะให้บอกว่าอนักปนาโดค่อยดุมจัดเลยอาโดดุมให้ดีตงนิงบกไก่เหล่าให้พี่น้าค่อยดุมงานไก่ตงนิงบเนี่ยจริงนี่เสียงรอพี่เสียมละ깜짝 놀라시대 진짜 하나 파모 이 동그라 봐. 한친이야. 누가로 봐. nusidra ichasingse moina egi pothabamni yam nusi moi mong mo to yengsar ga isu moi da jo koi taksar ga nunga aina leizari ni malu ada besar. Mana
ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯆꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯩꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯩꯒꯠꯂꯛꯄ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯆꯕ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯦ ꯋꯥꯍꯩꯁꯦ ꯕꯣꯔꯤꯡ ꯆꯨꯗꯅꯕꯒꯤ ꯑꯩꯅ ꯋꯥ ꯑꯗꯨꯝ ꯍꯥꯏꯖꯜꯂꯛꯑꯕꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏꯁꯜꯂꯗꯧꯕꯅꯦꯕ ꯕ꯭ꯂꯣꯒꯁꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯃꯣꯏꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯆꯠꯂꯕꯅꯤꯅ ꯃꯣꯏꯔꯥꯡ ꯆꯠꯄꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯍꯤ ꯇꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯆꯠꯂꯒꯗꯤ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯝꯗꯅ ꯑꯗꯨꯝ ꯇꯣꯡꯉꯦ ꯉꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯈꯤ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯅꯣꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯁꯤꯡꯅ ꯈꯪꯅꯤꯡꯕ ꯂꯩꯔꯝꯃꯒꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯂꯣꯏꯕ ꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯇꯨꯇꯣꯔꯤꯌꯦꯜ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ